ꯉꯁꯤ ꯅꯨꯃꯤꯠꯇ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯒ ꯁꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯉꯥꯒꯤ ꯀꯣꯜꯗ ꯁ꯭ꯇꯣꯔꯦꯖ ꯑꯃꯃꯝ ꯊꯝꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯇꯤ ꯐꯨꯂꯦꯟ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯐꯤꯁꯔꯤꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯇꯤ ꯐꯨꯂꯦꯟ ꯍꯥꯏꯈ꯭ꯔꯦ, ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯁꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯉꯥꯒꯤ ꯀꯣꯜꯗ ꯁ꯭ꯇꯣꯔꯦꯖ ꯑꯃꯃꯝ ꯊꯝꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ICAR ꯔꯤꯁꯔꯆ ꯀꯝꯄ꯭ꯂꯦꯛꯁ ꯐꯣꯔ NEG ꯔꯤꯖꯟ ꯃꯅꯤꯄꯨꯔ ꯁꯦꯟꯇꯔꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯄ ꯚꯤꯖꯟ ꯑꯦꯟड ꯄꯥꯊꯋꯦ ꯇꯨ ꯁꯁꯇꯦꯅꯦꯕꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟड ꯐꯤꯁꯔꯤꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅꯦꯁꯅꯦꯜ ꯋꯥꯔꯛꯁꯣꯞꯀꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ICAR ꯃꯅꯤꯄꯨꯔ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯤ ꯕꯤꯒ꯭ꯌꯥꯟ ꯀꯦꯟꯗ꯭ꯔ ꯃꯉꯥꯒ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯇꯤ ꯐꯨꯂꯦꯟ ꯍꯥꯏ ꯂꯝꯗꯝ ꯑꯁꯤ ꯉꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯕꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯆꯞ ꯆꯥꯅ ꯂꯩ꯫ ꯃꯅꯤꯄꯨꯔꯒꯤ ꯉꯥꯃꯤꯁꯤꯡ ꯁꯥꯏꯟꯇꯤꯐꯤक ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯗ꯭ꯔꯕꯁꯨ ꯃꯥꯡꯈꯤꯒꯗꯧꯔꯕ ꯉꯥ ꯃꯈꯜ ꯀꯌꯥ ꯕ꯭ꯔꯤꯗꯤꯡ ꯇꯧꯔꯒ ꯄꯨꯊꯣꯛꯄ ꯀꯌꯥ ꯊꯦꯡꯅꯩ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯆꯥꯎꯅ ꯂꯩ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅꯁꯨ ꯉꯥꯃꯤꯁꯤꯡꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯃꯤꯁꯤꯡꯗ ꯐꯪꯍꯟꯅꯅꯕ ꯃꯥꯁ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯁꯤꯗ ꯃꯇꯤꯛ ꯆꯥꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡ ꯈꯟꯒꯠꯇꯨꯅ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ꯫ ꯂꯩꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯉꯥ ꯃꯦꯇ꯭ꯔꯤꯛ ꯇꯣꯟ 10,000 ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄ ꯉꯝꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯁꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯊꯝꯅꯕ ꯀꯣꯜꯗ ꯁ꯭ꯇꯣꯔꯦꯖꯀꯤ ꯃꯊꯧ ꯇꯥꯕ ꯍꯦꯟꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗ ꯉꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯀꯣꯜꯗ ꯁ꯭ꯇꯣꯔꯦꯖ ꯑꯃꯃꯝ ꯊꯝꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯀꯣꯜꯗ ꯁ꯭ꯇꯣꯔꯦꯖ ꯑꯁꯤ ꯊꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜꯗ ꯄꯨꯊꯣꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗ ꯍꯥꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯇꯤ ꯐꯨꯂꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈꯟꯒꯠꯂꯕ ꯉꯥꯃꯤꯁꯤꯡꯗ ꯉꯥ ꯅꯤꯡꯊꯤꯅ ꯌꯣꯛꯄꯒꯤꯗꯃꯛ ꯃꯅꯥꯅꯆꯤꯡꯕꯁꯨ ꯂꯥꯟꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯉꯥ ꯃꯆꯥ ꯑꯃꯗꯤ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯊꯤꯡꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯃꯤꯔꯥꯕꯥꯏ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA AK ꯃꯤꯔꯥꯕꯥꯏꯅ ꯍꯥꯏꯈ꯭ꯔꯦ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯊꯤꯡꯂꯤꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯕꯤꯔꯛꯎ, ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯃꯤꯌꯥꯝꯗ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯕꯤꯔꯣ꯫ ꯇꯥꯎꯕꯨꯡꯈꯣꯛꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯠꯁꯣꯏ ꯂꯝꯁꯥꯡ ꯁꯒꯣꯜꯕꯟ ꯑꯃꯗꯤ ꯀꯣꯟꯊꯧꯖꯝ AC ꯐꯥꯎꯔꯒ ꯆꯠꯄꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯛꯆꯥꯛ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯔꯣꯗ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯀꯟꯁꯇ꯭ꯔꯛꯁꯟ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯒ ꯑꯁꯤ ꯌꯥꯝꯅ ꯐꯩ, ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯀꯦꯁꯨꯡꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯦ꯫ ꯂꯝꯕꯤ ꯁꯦꯝꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯁꯨ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯝꯕꯤ ꯅꯥꯀꯜꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡ ꯂꯝꯕꯤꯒꯤ ꯎꯐꯨꯜꯅ ꯂꯩꯕ ꯉꯝꯅꯗ꯭ꯔꯤ꯫ ꯅꯣꯡ ꯇꯥꯔꯒꯅ ꯂꯩꯈꯣꯝꯅ ꯆꯠꯄ ꯌꯥꯗꯕ, ꯅꯨꯡꯁꯥ ꯁꯥꯔꯒꯅ ꯎꯐꯨꯜꯅ ꯂꯩꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯃꯤꯌꯥꯝꯅ ꯈꯪꯂꯛꯂꯤꯕꯁꯤ ꯃꯇꯝ ꯀꯨꯏꯔꯦ꯫ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯗ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯈ꯭ꯔꯦ꯫ NHIDCLꯅ ꯂꯝꯕꯤ ꯑꯁꯤꯗ ꯁꯨꯔꯛꯂꯤꯕ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯂꯩꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯎꯐꯨꯜꯅ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤ ꯃꯄꯨ ꯄꯥꯟꯗꯕꯒ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯕꯁꯨ ꯁ꯭ꯇꯦꯠꯀꯤ ꯃꯤꯁꯅꯔꯤꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯇꯛꯁꯤꯟꯕꯤꯕ ꯌꯥꯏ꯫ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤꯗꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ꯫ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯐꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯐꯝ ꯀꯣꯟꯗꯨꯅ ꯂꯩꯕꯤꯔꯅꯨ, ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯊꯨꯕꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯒꯅꯤ꯫ RSS
ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯍꯥꯏꯅ RSSꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯁꯥꯕꯂꯦꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯔꯅꯥꯇꯀꯥꯒꯤ ꯕꯦꯡꯒꯂꯨꯔꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯈꯤꯜ ꯚꯥꯔꯇꯤꯌꯥ ꯄ꯭ꯔꯇꯤꯅꯤꯙꯤ ꯁꯚꯥꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯂꯛꯄ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯈꯔ ꯃꯈꯩ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ RSSꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯅꯤꯡꯕ ꯑꯈꯟꯅꯕ ꯑꯦꯛꯁꯟꯒꯤ ꯗꯤꯃꯥꯟꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ NEET 2025 ꯑꯦꯁꯄꯤꯔꯦꯟꯠꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯅꯣ ꯌꯣꯔ ꯂꯦꯚꯦꯜ ꯃꯦꯒꯥ ꯇꯦꯁ ꯁꯤꯔꯤꯁ ꯑꯃ ꯕꯥꯏꯑꯣ 360 NEET ꯁꯛꯁꯦꯁ ꯁꯦꯟꯇꯔꯗ ꯂꯥꯛꯂꯤꯕ ꯇꯥꯡ 15/3/2025ꯗꯒꯤ ꯍꯧꯖꯔꯒꯅꯤ꯫ ꯑꯄꯨꯟꯕ ꯇꯦꯁ ꯃꯁꯤꯡ 5ꯅꯤ꯫ ꯑꯗꯣꯝꯒꯤ ꯆꯥꯅꯒꯗꯕ ꯃꯇꯝ ꯌꯦꯡꯕꯤꯔꯒ ꯍꯥꯏꯔꯤꯕ 5 ꯃꯦꯒꯥ ꯇꯦꯁ ꯁꯤꯔꯤꯁ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯍꯧ꯫ ꯕꯥꯏꯑꯣ 360 NEET ꯁꯛꯁꯦꯁ ꯁꯦꯟꯇꯔꯗ ꯐꯪꯂꯤꯕ ꯀꯣꯔꯁꯁꯤꯡꯗꯤ NEET ꯔꯤꯒꯨꯂꯔ ꯀꯣꯔꯁ, ꯔꯤꯚꯤꯖꯟ ꯀꯣꯔꯁ, ꯇꯦꯁ ꯁꯤꯔꯤꯁꯅꯤ, ꯂꯤꯃꯤꯇꯦꯗ ꯁꯤꯠꯅꯤ꯫ ꯁꯨꯞꯅꯒꯤ ꯂꯨꯄꯥ 500 ꯈꯛꯇꯪ ꯊꯤꯕꯤꯔꯒ ꯍꯥꯏꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯍꯧ꯫ ꯍꯧꯖꯤꯛꯃꯛ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯕꯥꯏꯑꯣ 360 NEET ꯁꯛꯁꯦꯁ ꯁꯦꯟꯇꯔ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯍꯣꯗꯥꯝ ꯂꯩꯔꯛ ꯃꯆꯤꯟ ꯑꯣꯄꯣꯖꯤꯠ ꯀꯩꯁꯥꯝꯄꯥꯠ ꯑꯣꯏꯜ ꯄꯝꯞ ꯅꯤꯌꯔ ꯀꯣꯃꯦꯠ ꯇ꯭ꯌꯨꯇꯣꯔꯤꯌꯜ ꯑꯦꯌꯔꯄꯣꯔꯠ ꯔꯣꯗꯅꯤ꯫ ꯀꯣꯟꯇꯦꯛ ꯅꯝꯕꯔ 8575587677ꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕꯗꯨ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯕꯤꯗꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛꯌꯦꯠꯇ ꯂꯩꯕ ꯃꯤꯌꯥꯝꯅ ꯍꯧꯈꯤꯕ ꯇꯥꯡ 22ꯗꯒꯤ ꯍꯧꯅ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯃꯄꯥꯗꯒꯤ ꯄꯥꯠꯁꯣꯏ ꯄꯥꯠ 1 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯗꯨ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ DCꯒ NHIDCL ꯑꯃꯁꯨꯡ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯉꯁꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ DC ꯑꯣꯐꯤꯁ ꯂꯝꯐꯦꯜꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ DC ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔꯅ ꯁꯤꯌꯔ ꯂꯧꯗꯨꯅ NHIDCLꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯕꯥꯟꯇꯤꯀꯥ ꯌꯥꯎꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯈꯨꯗꯛꯇꯒꯤ ꯂꯝꯕꯤ ꯊꯤꯡꯕ ꯑꯁꯤ ꯍꯟꯗꯣꯛꯄ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯌꯥꯅꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕ ꯀꯣꯏꯂꯥꯁ ꯊꯥꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯕꯒ ꯂꯣꯏꯅꯅ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ 100 ꯏꯝꯐꯥꯜ ꯆꯪꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ 107 CRPFꯒꯤ ꯀꯦꯝꯄꯅꯤꯅ ꯉꯥꯛꯁꯦꯟꯗꯨꯅ ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ, LPG ꯑꯃꯗꯤ ꯑꯇꯩ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ 100 ꯏꯝꯐꯥꯜꯒꯤꯗꯃꯛꯇ ꯖꯤꯔꯤꯕꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯝ ꯄꯥꯎꯃꯤꯅ ꯄꯤꯔꯛꯄ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯒꯥꯔꯤ 100 ꯑꯁꯤꯒꯤ ꯃꯅꯨꯡꯗ LPG ꯕꯨꯂꯦꯠ 9, ꯄꯦꯇ꯭ꯔꯣꯜ ꯇꯦꯡꯀꯔ 19, ꯗꯤꯖꯜ 19, ꯃꯤꯛꯁ 1, LPG ꯁꯤꯂꯤꯟꯗꯔ ꯒꯥꯔꯤ 10 ꯄꯨꯟꯅ 63ꯅꯤ꯫ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯈꯤꯕ ꯒꯥꯔꯤ 32ꯒꯤ ꯃꯅꯨꯡꯗ FCIꯒꯤ 10, ꯒꯤꯍꯨ ꯒꯥꯔꯤ 10, ꯊꯨꯝ ꯒꯥꯔꯤ 1, ꯑꯥꯔꯃꯤ ꯒꯨꯗꯁ ꯒꯥꯔꯤ 1 ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯁꯔꯨꯛꯇ ꯁꯒꯣꯜꯕꯟꯗꯒꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯗꯕꯗꯒꯤ ꯃꯥꯌꯣꯛꯇ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯅꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯖꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯒꯣꯜꯕꯟꯒꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯐꯥꯎꯕ ꯂꯝꯕꯤ ꯁꯔꯨꯛ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯃꯌꯥꯛ ꯆꯝꯕ PR ꯂꯩꯉꯥꯛ ꯑꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯅꯧ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯕꯅꯤ ꯑꯃꯗꯤ ꯊꯝꯂꯛꯈꯤꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯊꯨꯛ ꯂꯥꯎꯕ ꯄꯣꯛꯅꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯐꯝ ꯂꯩꯔꯔꯣꯏ꯫ ꯂꯥꯟꯃꯤꯅ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯑꯋꯣꯠ ꯑꯅꯩ ꯃꯤꯐꯥ ꯃꯤꯄꯨꯅꯆꯤꯡꯕ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯆꯠꯊꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯆꯤꯟ ꯀꯨꯀꯤꯖꯧꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯖꯥꯂꯤꯡꯉꯝ ꯁꯦꯝꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯐꯥꯎꯅꯈꯤꯕ ꯏꯍꯨꯜꯁꯤꯡ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯎꯔꯛꯈꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯂꯩꯔꯛꯂꯤ꯫
ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯃꯇꯝꯁꯤꯡꯗ ꯊꯝꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯥꯡꯁꯤꯡꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯀꯟꯕ ꯑꯦꯛꯇꯤꯚꯤꯇꯤ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯍꯨꯠꯇ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯕ ꯄꯥꯝꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯈꯤꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ PR ꯊꯝꯂꯛꯈꯤꯕꯅꯤ꯫ PR ꯊꯝꯂꯛꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯁꯤꯟ ꯀꯣꯀꯤꯖꯧꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯈꯝ ꯊꯦꯡꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝ ꯄꯥꯛꯁꯟꯅ ꯍꯥꯠꯄ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯕꯒꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯊꯧꯗꯣꯛꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯑꯃꯗꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯃꯤꯟꯅꯔꯤꯕ BJPꯒꯤ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜꯂꯣꯟ ꯇꯤꯟꯅꯗꯕꯗꯒꯤ ꯃꯊꯛꯇ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕ ꯐꯝꯕꯥꯜ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ PR ꯊꯝꯂꯛꯈꯤꯕꯅꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯂꯣꯏꯈꯝ ꯅꯥꯏꯗꯅ ꯊꯣꯛꯂꯛꯈꯤꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯑꯃꯗꯤ ꯔꯨꯂꯤꯡ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯕꯥꯜ ꯂꯥꯟꯒꯤ ꯋꯥꯊꯣꯛꯁꯤꯡ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ PR ꯊꯝꯂꯛꯈꯤꯕ ꯊꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯐꯝꯕꯥꯜ ꯂꯥꯟꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯅ ꯁꯤꯡꯅꯔꯤꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯊꯣꯛ ꯑꯅꯤ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯎꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯇꯦꯠ ꯑꯁꯤꯗ ꯆꯂꯥꯏꯔꯤꯕ PR ꯂꯩꯉꯥꯛ ꯑꯁꯤ ꯃꯌꯦꯛ ꯆꯝ ꯑꯃꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ PR ꯑꯣꯏꯔꯦ ꯍꯥꯏꯅꯔꯛꯈꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯏꯁꯇꯦꯠꯀꯤ ꯒꯣꯚꯔꯅꯔꯅ ꯃꯤꯌꯥꯝꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯅꯃꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯣꯄꯨꯂꯔ ꯂꯩꯉꯥꯛ ꯏꯟꯊꯨꯔꯒ PR ꯊꯝꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅꯗꯦ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯒꯨꯝ ꯅꯝꯐꯨꯗ PR ꯊꯝꯂꯤꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯅꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯋꯥꯔ ꯐꯨꯇꯤꯡꯗ ꯂꯧꯈꯠꯂꯨ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛ ꯈꯟꯈꯤꯕ ꯃꯤꯍꯨꯠ MLAꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯍꯟꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯕꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯁꯦꯟꯇꯔꯗ BJPꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯁꯨ BJPꯒꯤ N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯂꯩꯔꯕꯁꯨ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯃꯥꯏꯒ꯭ꯔꯦꯟꯠ ꯁꯤꯟ ꯀꯣꯀꯤꯖꯧꯁꯤꯡꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯏꯁꯇꯦꯠ ꯑꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ PR ꯊꯝꯂꯒ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯔꯣꯟꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯂꯣꯡ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪ ꯂꯩꯔꯛꯂꯤꯕꯁꯤ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯏꯁꯇꯦꯠ ꯑꯅꯤꯃꯛꯇ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟꯅ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯃꯇꯧ ꯀꯔꯝꯅ PR ꯂꯩꯉꯥꯛꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯊꯧꯁꯤꯜ ꯑꯁꯤꯃꯛꯇꯤ ꯃꯤꯌꯥꯝꯗ ꯑꯉꯛꯄ ꯄꯣꯛꯅꯔꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ PR ꯂꯩꯉꯥꯛꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯨꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯕ ꯊꯕꯛꯁꯤꯡ ꯃꯇꯤꯡ ꯂꯩꯅ ꯂꯧꯈꯠꯇꯨꯅ PR ꯊꯝꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯀꯔꯤꯒꯨꯝꯕ PR ꯂꯩꯉꯥꯛꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯑꯊꯨꯕꯗ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯊꯝꯂꯛꯈꯤꯕꯗꯨ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯕꯅ ꯂꯩꯉꯥꯛꯀꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯒ PR ꯊꯝꯖꯤꯟꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯥꯂꯣꯡꯅꯣ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫